Pagno Maputara no Cherry, Manipur Nuki Pongo Pau, Chasing the Kangasabamaru Paukara, Historical Collection in my Kadigimia and the Matamana in a Powdom Jerry. Union Nengang and Cookie Missam Taramari take the Kaidan Tadon View Haina, ITLM na, the Manto Cray. Among Tagitaram Doigi, Ayuta Kampovi District, New Ketinman BPS Nakonba Call and Amazon Konzim Anigi Marta Labor. Inter Biles Rota Susampudi Kampovi Tamnagari, Anida Halakim Tadosas, leader Yauna. Mio Nipanda Ebusto Duna Mio Home, Hardkeeper Amazon Amana Asofan Yaudana. Nanto Horga, Atopa Maribuna, Swan Kiba, Toki Bonamita, Naga Pruki Kupu, Amana Pazin Kiba, Hosi Pavo, Tadorok Tiba Cookie, Missam Tra Marigi Matang, the Union Ngana, could things in Biduna, Moko would take the Kaidana. Tadon view Amazon Embutas and amusing Mataka, Matic Savan Logi, Tabak Lokopi, high big demand. Taxila Duna Susan Buddha Beers, Tauba, indigenous tribal leaders forum, ITLM na, Sindona protest Taukray. Hongjanga Singa si Ayukung Tramatu Tarpuri Holden Susan Buddha labor one of the remembrance that Masing Yam, the Musin Saru Yaduna, Sanction Kibani. Hongjan Asida Sunsapur District labor cookie zona, Consen Batongan Tongan Proof Singi, Nupising the Hena, Masing Yam, Saru Yaki. Hongjang Asida Saru Yakiba Singna, Embuski, Togok, Tokibanumita Pazin Kibadi, Hosing Pavo, Tadorok Triba Cookie, Missam Taramaribu, Miri, Minusi Yangduna, take the Kaidan Tado, number Unanagana, Tabak Pakapu, Amazon Todo Asu, Haksina Lobi, Haiki. Ngasi Kongjan Saru Yakibising, cold blooded must not be normalized in democracy. 3 lives taken, 14 hand is the horses. How long will India stay silent? Amazon human rights cannot be hand horses in the hints of Manipur Haina, Thaba Planka Singpaiki. Housing power the Tadorok the Hariba Cookie Missam Singna, Kaimang Haminon, Lunse, Hengun Se, Nuntilan, Pangtinkai, Tangminnen, Tanglenmang, Tongolen, Wangang Tang, Tangtilen, Somin Hau, Singilun, Amazon, Langolen, Cookie Missam Taramari Asigi Matan Panbaya, the Taski Amada United Naga Council UNCG. President Enzin Lohorna Quiek Pidon, Torquaseron, Amada Missam Tramari Asi, the Mid Adugin Tepungani Tarakwada Miam Tin Matadolagani, Heavy Wapam, Pongdora Krabani. UNCG Makadi Wapam Asi Pongdor for the Manipur Nangana Missam Tramaribu Tadorok to Nakusin Navada, Toning the Motogoxing talk the Naba, Karongi Public Down, the Central Amazon State Forcing Power deployed Tokibani. UNC Lokalak Batabak Asigi Mayok the Naga Pruno Consen Batongan Tonganba, Community Sigi Makadi Imbuski Togok. Tokiban Numita, Lailon, Cookie Kunda, Pazin Kiban Naga, Missam Taruk, Tadorki Pavo, Cookie Sing Asi Tadoko Yaro, High Big Akan Bakongam Sakshilakwada, Natana, Karongi Mahong Karada, NS, Ani Parinda, Nambi Tingduna Amazon, Diana Sing of Pau Mai Tado, Yang of Pondor Kibini. Senapati District Headquarters, the Labor, UNCG, Mr. Pavo Masing Yano Miamna, Tomjundra Naga, Missam Taruk, Tadork Tingada, Cookie Tramari Tadoko Yaro, Haina, Protest or Kibini, Naga Puruki Miamna, Yaning of Pongolak Podegi, the Min Adumak the UNCG President NZ Dohorna. Atopa Seron Ama Torokuna Naga Miangi Aning Bapa Basing Kantara Matunda Cookie Missam Taramaribu Tadokani Haina, Torang Torambaduka Ken Centauri Haina, Pongdora Kibani. Among Tagi Taramdo the Toki Embosi Togokta, Tigi Naga Amazon Cookie Puruk Animaki Missam Sing Pazan Naba Matung, Ta Aduki Tramanga Naga Singi. Maike de Cookie Taramari Tador Krabani, Cookie Singasu, Pigli Banupi Masa Ama Yauna Naga Missam Nupi Raintoi Kusinara Krabani. Puruk Anina Pazano Tamnaba, Missam Tramari Tador Krambasu, Lailon, Cookie, Kungi Pastor Ani Yauna Pazin Kiban Nagata Ruting a Sipa, Makogi, Lalana in Amata Kangdal Libani. Manipur Singi Puruk Anina Nakat Animaki, Missam Sing Pazindona, Tamarakwadi, Nagaling Chief Minister, Lefioriona, Union Port Minister, Amit Sada, Wari Sadana, Missam Pazin Kibi, Todoxing a seat, Luisinduna, Nakat Animagna, Pazinduna Tamaki, Missam Sing Tadon, Nabataba Packet Piu, Isaac Kivan, see Mr. Riona. Ministry Asigi Secretary Captain Natana Intelligence Bureau IBG Director Su Matauta Tabak the Konava Haikibani National People Party NPP National President Oiriba Megalaga Minister Korak K Samanasu United Naga Council UNC Amazon Cookie NP Manipur Kim the Su Aiva Senus Piratuna Prup Animan Pazino Tamaki Mala Jetta Missam Sing Atu Matam the Take the Kaidana Tadona Apinta Krabani UNC Cookie Missam Tramaribu Taski Amad Ginum Tenpung Anita Rakwata Tadok Nagani Hayam Naga Amuk and Sento from Matung Dangasi, Ahan Oina ITM na, Susampu Damisam Sing, Asibuke Kaidana, Tado Hanamba, Unanangana Taba Paketio, Amazon, Tado Search Leader, Yan Missam Hong Hakiba, and Bustas and Musing in Matakta, Subsaba Tabaks in the Kopi, Hina Protesta, or Kibani. UNC and Missam Tramaribu Tado Kani Haraka and Sento Kiba, Amazon Masigi, Mayokta ITLM na, Protesta, or Basu, Manipu Nangaki, Makegi, Togo Asigia, Marina Nana, Wapam Amata Pondor 3.
ngasi Amit Shah na siya lawduna Shillong da pangthokadaba NEC gi mifamda governor amasung chief minister saruk yargani leiba asi cooperation thabak su puriba union home minister Amit Shah na siya lawduna hayeng Shillong da pangthokadaba North Eastern Council NEC gi hundraga humdorak suba plenary session da saruk yarunub gi namata governor AK Bala amasung chief minister Y Kemsan impan thadokre governor AK Bala ngasi nungtin pung mari taramdai da impan gi gawati tamma paigadaba flight amada tongdru sakibani mahana gawati yawro matungda laikhagi nambida Shillong tamna sakani hairi amaram si Mr. Y Kemsan mifam asida saruk yarunub gi namanga si impan thadokre NEC gi plenary session asiga mari neinana official singna phongdorakpagi phongdokpa bhabam singi manungda Lord Eastern region gi state punamak maru oiba sector sing safan nabagi damak chief minister nusingba high level task force sing semkiba aduna paikat pathabok tharum sigi progress union home minister na yeksingani hairi hayengi mifam asida region asida tourism agriculture amasung horticulture investment phagarnaba sangom yerum nga amasung sagi pothok marang kaina puthonba sana konabagi lamda sakhulanba seminon da mateng panggadaba project sing paikat pa region asigi state singi infrastructure amazing collectivity ki pibam phagaranba yauna heirloom amasung handicrafts ki thabak hena sakhulanabagi wafam sing puthokuna khanagani hairi bifam asin North Eastern state sing da marakta amaga lainarakpa mari hena sesinanba amasung sakhut thorangi thabak sing da tathok tasin taunabagi wafam su khanagani awang nongpoki state sing da Ministry of Development of North Eastern region dollar na hogdoktuna paikat pa asawo scheme amasung program sing review tawgani bankers conflict amasung North East Investment Summit ki matangda lainarakpa pibam sing singani noina naha sing da yumpham oiba thabak thorum sing yauna tourism bu hena sakhona nanaba amasung unique shining provision USP project singi matang su kanagani hairi mifam asigi manung sanna maru oiba agenda oigadoriba unenenga ki North East Vision Plan lising ani pu taret na oigani mieng asina North Eastern region bu seminon safaran ba ama mafam ama wahemata natana nambi thong anoba polam sing puthokpa amasung cultural development yauna state sing asina masa masagi makong na marondom nepsaba ngamnabi pandam thamribani ingkumja lising aniga pu taret asi lebak asina ningtama phanglakpa sahi chama surakpaga loinana hairiba matam asi phawot manungda North East state singbu hiram khudimakta sakhot hanam pandam thamlibani hayengi mifam asida NEC gi vice chairman su oiriba dollar minister Jyotia Aditya M Shindia North East region gi state ipan gi governor sing chief minister sing amasung center amasung state engak sing senior official sing saru yagdoribani panmari abde North Eastern state sing gi khadigi mapangkan ba body am oiriba North Eastern Council asi North Eastern Council Act lising sapor humdama thogi makha region asigi state punamak thong manana sakhona nabai pandamda ningkhatkibani jiri bamdagi pot puba truck singla khreng asi su escort tawduna purakadori NS ani imhan dema punabi paringda kuki NP manipur na mamang thagi taram doida tuten shutdown khongan changsilambadagi handorka basu highway asida mitai phurupki miyoi sing moksagumna sathosin tawda thamlakkiba thingbadi hojik papo komthokpa leitabadagi lengana su amasung miyamna NS kuntaga tare impan jiri bam nambida sathosin torpada natana tongan pochai sing puthok pusin torpada khodong chana ba security personnel sing escort tawduna NS kuntaga tare taw gari sing pusilakpa leptri ngasi ju ayuktagi horduna jiri bam impan tamna tongan pochai sing hapna ba truck sing CRPM na escort tawraga impan tamna porakre ngasi ayuk pung tare lom tarakpadagi impan tamna pusilakki ba truck singi manungda cement kungo mathoi transport kuntaga nipan medicine ani nga ani yen masak nipan ising mari thum ani bitumen ama yir mari plastic ama asa thau ama biscuit ama chips ama rang ahum alu mari wahi mari nga akangba ama sanam hapa truck anina sing mayorki truck sing asi CRPF ki inspector amana convoy commander orga nithina ngak sender purkibani apun ba truck sing asi ngak sender CRPF ki ompugma apan batanangi e company ki pasna yakhaina saru yaki amramda hayeng su CRPF ki company ani ki personnel sina section ngak sender jiri bam dagi impan tamna pot bu truck sing puslakpa ka loinana impan dagina ahang truck sing jiri bam tamna pugudori company ani ki personnel sing asigi manungda company amana ahang truck sing ngak selaga company amagi personnel sing pot sai hapna ba truck sing purkani hairi ngasi apun ba truck sam kontra purakram matungda hayeng su yamda ba CRPF ki escort personnel sing truck sam ga kun dagi sam kontra phawok changda jiri bam dena impan tamna purkani ahangwa truck sing hairiba masing asiga manana impan dagi jiri bam tamna pugani hairi CRPF personnel sing ngak sendana pugadab truck singi manungda NPG amasung tongan ba company singi oin tekat khara su yawani hairi KCP apun mana akan bawa pam hongdorokli
Outlaw Underground Organization Kangleipa Communist Party KSP की अपन Publicity Secretary Punsiron Maitai की Seron Amada Dhanan Munjuri University की Hindi Department की Wazanupa Amagi Mapamda Akanba Wapam Singh Pongdorogli Seron Asina Hai Mahikon Asigi Hindi Department da Professor Oriba Impan West District की Miu Asina Mahaki Ani Subamayunda Private coaching tawagi namada nupa masa amasa nupi masa mahir kiyada natabani chathari haibasi victim oirba mahir kiyana look asida complaint ama torpotgi look asina yam kumna thigal ubuda hairiba mathong huktaba thabak sing chathari haibasi khangba ngamle amasung asumba oiram ki hairi mioi asina nupa masa amadi nupi masa mahir sinda natana nisat chathari basigi manung chanba oina nupada nupi manbi kiyada so amot pathabak kya chathai haibasi mahak masana sun look asida conflict to chakrabani hairi Masana Masagi Maran Yazaduna look asina ahan warning when a masa Masabu Semtok and Nabas and Toks and Sangs Amadi Pikrabani Hari. Lubas Piki warning Adu Onet Tainabada Makata and Mahaki Patraba Hinabi Adu Satar Padi Akamawari Lokibini Hari. Asiguma Mahik Amabu Yokatuna Tamba Habasikunai Kana Baka Sulate. Look Nakama Wari Lord Nebasina Asawa para Ama Oregani Habasi look Asigi Asepatazabani. Ganglay Kunai Sigi Asabuk Education Sector Ama Oriba Maming Leraba Danamun University Professor. Amana asigumba maktong huktaba tabak ama satrak liba asi yana ikai ngai hangoi ngai ni wajagi simbam ta leiriba puna mana asigumba maktong huktaba tabak sing asi tawbigano amadi tawdok thon birakano haina suduruna section wahi tamni hairki police personnel ama thana thinbda sire ngasi numidang pung mapang makhairom tarakpa thoban moijingi khongkok area ta thoban district commando gi personnel sina number 4 phaba sanglubada mafam adugi Miamga Marakta Ningai Sandarapati Thangna Tilapada Kurom Suresh Kuntra Apopo case Iposo Kowa Yaribok Lai Manai the person Ama like